인식이 만ung다 tasawuf 하이나 그게 그나고만 mysticism of Islam 하이닝 마하이션 시기 아타시 그게 인식이 농기 오이버 서룩 바이나 수 아타할래 아마롬다 몰라나 줄 fukan naksaban이 kuin 하이버다나 아이코나 tawriba amal singsi padam khangna tawboduni hai kanaguman hai masa khangnabay lambiduni hai kanaguman hai taskai nafsa masabu senggokpaduni hai kanaguman hai Allah Taala bu fangnana balambiduni hai suman arta jam halle ama boiro aikoina masdagi khangba amadi Allah ke nabi sallallahu alaihi wasallam amsung nabi karim agari koge sahabai kiram singi matam dane islam ge khwaide gi naga samaj ge khwaide gi phawga thag ama yawri se kari no si tem tanate akhoi se khalifa wena thaki hai dunya sida mirose adu khalifa gi chen na mane khalifa gi chen na kumaina akhoi ge hazratna khalifa kari dagi maulana rahimuddin dagi sahib dagi phangya khalifa तो अखोई दामुक बाइट पीरे अदो हजरत की ना मौलाना रहीमुद्दीन साहब तो सात वेरे नत्रगा शेख वेरे तो अखोई की ना मो हजरत पोएरे तो चेलम लागतो तो सिगी चेन सिगी मवोंग से सिदा इस्लामिक समाज पुंचलो हाइबने अमन अमगी मखादा पुसी लेलो हाइबने तो सिगी चेन से तपखिबदगी ने अखोई इस्लाम की समाज द वाइ चाइ खरिस खलीफा की सिस्टम हमने मेदना लगी नबी है मतुम खलीफा सिस्टम से मखल अनी दा अर्थ हले अमना पॉलिटिकली अमना स्पिरिचुअली देखो इस्लाम दते अनी पुना चलो है अदुगा लाइबक थीबा में पॉलिटिकली सब खिबतना मक स्पिरिचुअली दे सोन थरकपा द स्पिरिचुअली सब खिबतना मक पॉलिटिकल सोन थरकपा अदो आइखोइ से अनी सी पुना सतकदबरे अदो आइखोइ बमबम सिगी ओइनदी स्पिरिचुअल दुने आइखोइ ईमान के लंबी दुने रूहानी के लंबी दुने 시기 아까시 바이 떠봄가 떠도봄가 그 바이나 직 들리다 레레네 아니나 두 그리야 그리시 레레네 머니푸르 레레네 푼시 쿠잉시 그나하고 아마기 마카다 아이시 힘니바니 하이비지 강가와 아무서 칼라와 아다 아이고다 그리 임라카네 직신 더랑 임라카네 아도나 판나 하누스누나 하오이스누 핵자완 파하라 거 아무서 시드리바 aduh kana agumam ni makhada presiden gitu Quran alam hadis ki makhada live position ya untuk Allah ki nabi amsung sallallahu alaihi wasallam hek matung tarak pa matam si phawbada islam ki samaj na phasaba samajam oikri se dunia gi tayang pan bagi ekhoi ki tamjaningai oiba ama oikri si amana amagi makhada punsi lelak padai ne amana kodomaina aina karigumam to tawge aina hairisu hai sibu kam yam sumono kam phavono na traga kara mai tawgo to mo aigi takhan buduga chanu badula amal mai gari ko isi takhan buduga en hai taw ado ai koi takhan buduga na traga aigi akhang buduga na traga aigi shek tugi masaurada masaurada ngadi ai se thabuk tawge phambya de udu aduna nang kangthon bhan ma thak se phamba nungai ta si pham kang ha ka ka hang dong ting tho pham de aina hairisi wahang karate hangu ko naha simdani hajariji wahang karate hangu ai hajariji to Allah gi nabi gi matam ne wa tabagi skillam le hausingna european singsina listening skill in to hai kar mane tage bo he khai si ba puthe he khai si ba puthe ai koi nga si ba da hai di mayam tari mayam si ai koi na hauji punji role si da kari gum gara taw ge ha da ning sing de ba ta sing de wai le ki si ne ta ba gi culture ma lagi ne ba koi skill am lai ne ta ba culture se Allah gi nabi sallallahu alaihi wasallam gi matam da leiram basi ekta si ba pu bi ne ekta isa gi oi ho du aduna si ba pu awra ga ikuna hayen tabuk tawbada aikoina tabuk tawbada hairi posi la e ba isada aduna aikoina ta matamda yamna munna ta ba tare brain aikoi brain si khangbiramani ko aikoina ngai ku de thengani brain si makhan ari ne ba brain si gi ye thangba ki saruk ama oi thangbai saruk ama ye thangbai saruk se
시 ꯆꯪꯉꯛꯄ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕꯅꯦꯕ ꯑꯣꯏ ꯊꯪꯕꯁꯦ ꯁꯕꯀꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯁꯤꯅ ꯀꯟꯁꯤꯌꯁꯅꯦꯁ ꯑꯣꯏ ꯊꯪꯕꯒꯤ ꯊꯥꯛꯁꯤꯗ ꯌꯧꯁꯤꯟꯈ꯭ꯔꯕ ꯑꯗꯨ ꯀꯩꯗ ꯅꯠꯇ꯭ꯔꯒ ꯏꯁꯇꯣꯔꯗ ꯇꯨꯡꯁꯤꯟꯕꯒꯨꯝꯕꯅꯦꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯕꯁꯤꯡꯅ ꯑꯣꯏ ꯊꯪꯕꯒꯤ ꯁꯔꯨꯛꯁꯤ ꯌꯧꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯃꯨꯟꯅ ꯇꯥꯗꯕꯁꯤꯡꯁꯤꯅ ꯁꯣꯝꯁꯤꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯀꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯔꯕꯁꯤꯡꯅ ꯁꯥꯕꯥꯏ ꯀꯤꯔꯥꯝꯒꯤ ꯃꯇꯝꯗ ꯍꯥꯐꯤꯖ ꯃꯌꯥꯝ ꯑꯃ ꯑꯣꯏꯈ꯭ꯔꯤꯕ ꯑꯗꯩ ꯏꯕꯩ ꯀꯜꯆꯔ ꯂꯩꯇꯕ ꯇꯥꯕꯩ ꯀꯜꯆꯔ ꯂꯩꯔꯝꯕ ꯆꯤꯟꯐꯥ ꯄꯨꯕꯩ ꯀꯜꯆꯔ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯗꯤꯁꯀꯤ ꯋꯥꯐꯝ ꯂꯥꯛꯏꯗꯣ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯅꯤ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯒꯤ ꯍꯥꯏꯈ꯭ꯔꯅꯤ ꯑꯗꯨꯒ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯃꯇꯝ ꯂꯧꯈ꯭ꯔꯅꯤ ꯁꯤ ꯅꯠꯇꯦ ꯇꯥꯕꯒꯤ ꯀꯜꯆꯔꯁꯤꯃ ꯑꯩꯈꯣꯏ ꯂꯩꯇꯥꯏ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯔꯤꯀꯠꯁꯤꯗ ꯇꯝꯕꯤꯔꯤꯁꯤ ꯑꯗꯨꯅ ꯁꯤꯗ ꯆꯥꯎꯔꯕ ꯑꯏꯕꯁꯤꯡ ꯆꯥꯎꯔꯕ ꯁꯃꯥꯖꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯆꯥꯎꯔꯕ ꯃꯁꯛ ꯅꯥꯏꯕꯁꯤꯡ ꯀꯣ ꯃꯈꯣꯏꯅ ꯕꯥꯏꯠ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒ ꯕꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯒ ꯁꯦꯛ ꯑꯃꯒꯤ ꯎꯁꯇꯥꯗ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯂꯦꯜꯂꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯟꯁꯤ ꯂꯦꯟꯗꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯑꯅꯤꯁꯤ ꯌꯦꯡꯅꯔꯨꯀꯥꯟꯗ ꯃꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯃꯅ ꯃꯄꯨ ꯄꯥꯟꯗꯕꯒ ꯖꯤꯕꯒꯨꯝꯕꯅꯦ ꯑꯃꯅ ꯃꯄꯨ ꯄꯥꯟꯕ ꯖꯤꯕꯒꯨꯝꯕꯅꯦ ꯃꯄꯨ ꯄꯥꯟꯗꯕ ꯍꯥꯏꯁꯤꯕꯨ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯅꯤ ꯄꯨꯟꯕꯤꯅꯤ ꯄꯤꯖꯅꯤ ꯄꯤꯊꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯍꯥꯏꯁꯤ ꯃꯐꯝ ꯈꯪꯗꯦ ꯃꯣꯏ ꯃꯄꯨ ꯄꯥꯟꯕꯗꯤ ꯃꯄꯨꯗꯨꯅ ꯅꯤꯌꯝ ꯅꯤꯇꯤ ꯑꯃ ꯌꯥꯠꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯣ ꯑꯗꯨꯗ ꯂꯥꯛꯑꯦ ꯑꯗꯨ ꯃꯄꯨ ꯄꯥꯟꯕꯒ ꯄꯥꯟꯗꯕꯒ ꯑꯅꯤꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯛ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯂꯦꯟꯅꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯇꯥꯕ ꯁꯤꯃ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯕꯥꯗꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯈꯪꯅ ꯇꯧꯕ ꯍꯥꯏꯕꯝꯅꯦꯕ ꯄꯥꯟꯗꯝ ꯈꯪꯗꯅ ꯇꯧꯕ ꯍꯥꯏꯕꯝꯅꯦꯕ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯗꯤꯟꯗꯥꯔ ꯂꯩꯇꯕꯒꯤ ꯃꯔꯝꯗꯤ ꯏꯃꯥꯟꯗꯥꯔ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯗꯤꯟꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯆꯠꯅꯕꯤ ꯅꯃꯥꯖ ꯁꯣꯟꯐꯝ ꯊꯣꯛꯏ ꯁꯣꯟꯒꯅꯤ ꯔꯣꯖꯥ ꯍꯦꯟꯐꯝ ꯊꯣꯛꯏ ꯍꯦꯟꯒꯅꯤ ꯑꯗꯒꯤ ꯁꯔꯤꯌꯠꯅ ꯍꯥꯏꯔꯤꯕ ꯑꯍꯀꯥꯝꯁꯤꯡꯁꯦ ꯇꯧꯐꯝ ꯊꯣꯛꯏ ꯇꯧꯒꯅꯤ ꯁꯗꯒꯥ ꯄꯤꯐꯝ ꯊꯣꯛꯏ ꯄꯤꯅꯤ ꯁꯣꯝꯗ ꯂꯩꯅꯈ꯭ꯔꯦꯕ ꯁꯗꯒꯥ ꯀꯔꯤ ꯄꯤꯔꯤꯃꯣ ꯅꯃꯥꯖ ꯀꯔꯤꯒꯤ ꯁꯣꯜꯂꯤꯃꯣ ꯔꯣꯖꯥ ꯀꯔꯤꯒꯤ ꯍꯦꯜꯂꯤꯕꯅꯣ ꯍꯥ ꯁꯤꯒꯤ ꯑꯥꯔꯊ ꯄꯥꯟꯗꯝꯁꯤ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯎꯖꯨ ꯇꯧꯔꯤꯉꯩꯗꯁꯨ ꯋꯥꯔꯤ ꯁꯥꯕꯅꯤꯗꯣ ꯌꯦꯡꯕꯤꯌꯨ ꯑꯃꯒ ꯅꯃꯥꯖ ꯁꯠꯄꯗꯨꯗꯁꯨꯅꯦ ꯋꯥꯔꯤ ꯁꯥꯔ ꯗꯨꯅꯤꯌꯥꯒꯤ ꯄꯨꯝꯅꯃꯛ ꯂꯤꯔ ꯆꯠꯄꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯃꯥꯖ ꯂꯦꯞꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯎꯖꯨꯗ ꯋꯥ ꯑꯍꯨꯝ ꯐꯥꯎꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯑꯍꯨꯝ ꯐꯥꯎꯕ ꯊꯝꯃꯤꯃꯤ ꯑꯗꯨ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯤ ꯀꯩ ꯂꯩꯇꯦ ꯀꯩꯅꯣ ꯋꯥꯔꯤ ꯂꯣꯏꯁꯤꯟꯗꯕꯗ ꯋꯖꯨꯗ ꯂꯣꯏꯁꯤꯜꯂꯤ ꯃꯔꯝꯗꯤ ꯋꯖꯨꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯃꯥꯖꯁꯨ ꯍꯧꯔꯝꯅꯦꯕ ꯀꯔꯤꯅꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯎꯖꯨ ꯇꯧ ꯀꯥꯟꯗꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯁꯤꯅ ꯍꯪꯉꯦ ꯀꯔꯤꯅꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯉꯁꯤꯁꯤꯕꯨ ꯎꯖꯨꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯩ ꯎꯖꯨꯁꯦ ꯁꯤ ꯄꯥꯟꯗꯝ ꯃꯛꯁꯠꯁꯦ ꯐꯪꯉꯦꯅ ꯂꯧꯗꯦ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤ ꯇꯝꯕꯤꯔꯝꯃꯤꯃꯦꯕ ꯇꯝꯕꯤꯔꯝꯃꯤꯃꯦꯕ ꯀꯔꯤꯅꯣ ꯑꯗꯨꯗ ꯆꯪꯉꯤꯁꯦ ꯎꯖꯨꯗ ꯆꯪꯉꯤꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯜꯂꯥꯍꯗ ꯁꯤꯟꯅꯕꯗꯨꯅꯦꯕ ꯀꯔꯝꯅ ꯑꯩ ꯑꯜꯂꯥꯍꯒꯤꯗꯃꯛ ꯅꯃꯥꯖ ꯁꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯜꯂꯥꯍꯗ ꯆꯪꯖꯒꯗꯧꯔꯤꯕꯅꯤ ꯑꯜꯂꯥꯍꯗ ꯁꯖꯗꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯇꯌꯥꯔꯤꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡꯇ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏ ꯌꯥꯎꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯗꯨꯅꯤꯌꯥꯗ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦꯕ ꯕꯥꯇꯤꯟ ꯍꯥꯏ ꯍꯥꯏꯕꯤꯗ ꯖꯥꯍꯤꯔꯤ ꯍꯥꯏ ꯃꯄꯥꯟꯒꯤ ꯑꯗꯣ ꯕꯥꯇꯤꯟꯒꯤ ꯑꯣꯏꯕꯁꯤ ꯅꯥꯟꯊꯣꯛꯈꯤꯕ ꯑꯦꯕꯥꯗꯠꯄꯨ ꯔꯤꯋꯥꯖ ꯀꯧꯋꯦ ꯆꯠꯅꯕꯤ ꯑꯗꯨ ꯆꯠꯅꯕꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗ ꯄꯥꯟꯗꯝ ꯌꯥꯎꯈ꯭ꯔꯦ ꯄꯥꯟꯗꯝꯗꯨꯗꯤ ꯀꯩꯅೋ ꯈꯨꯁꯨ ꯑꯜꯂꯥꯍꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯨꯃꯤꯂꯤꯇꯤ ꯊꯣꯠ ꯅꯧꯕ ꯆꯪꯖꯕ ꯑꯜꯂꯥꯍꯒ ꯂꯩꯅꯔꯤꯕ ꯂꯒꯥꯎ ꯔꯤꯂꯦꯁꯟꯁꯤꯞ ꯀꯅꯦꯛꯁꯟ ꯅꯤꯁꯄꯇꯤ ꯏꯂꯥꯍꯤ ꯌꯥꯏ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯃꯤ ꯑꯃꯗꯤ ꯅꯃꯥꯖꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗꯒꯤ ꯍꯧꯅ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯆꯠꯀꯗꯕꯅꯤ ꯗꯨꯋꯥ ꯆꯠꯀꯗꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯎꯖꯨꯗꯩ ꯍꯧꯅ ꯑꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯁꯤꯐꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯃꯁꯖꯤꯗ ꯌꯧꯕꯗ ꯃꯁꯖꯤꯗꯀꯤ ꯊꯣꯡꯖꯤꯟꯗꯨ ꯄꯥꯏꯔ ꯀꯞꯄꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯊꯝꯕꯤꯗꯅ ꯉꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯜꯂꯥꯍꯒꯤ ꯌꯨꯝꯁꯤꯗ ꯌꯧꯔꯛꯑꯦ ꯀꯌꯥꯝ ꯃꯣꯏꯅ ꯋꯥꯈꯜꯁꯦ ꯀꯩꯗꯧꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯃꯁꯖꯤꯗ ꯆꯪꯒꯦ ꯗꯨꯋꯥꯁꯨ ꯁꯣꯟꯗꯦ ꯑꯗꯨꯒ ꯃꯁꯖꯤꯗ ꯆꯪꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕꯁꯨ ꯐꯥꯎꯗꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯄꯥꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯨꯡ ꯍꯥꯏꯕ ꯑꯃ ꯄꯥꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗ ꯑꯅꯤꯁꯦ ꯇꯨꯅ ꯆꯠꯀꯗꯕꯅꯦ ꯊꯋꯥꯏꯒꯤ ꯍꯛꯆꯥꯡꯗꯕꯨ ꯅꯨꯡꯅ ꯀꯔꯤꯅꯣ ꯕꯥꯇꯤꯟꯅꯤ ꯕꯥꯇꯤꯟꯅ ꯀꯔꯤꯅꯣ ꯑꯩꯒ ꯑꯜꯂꯥꯍꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯁꯦꯝꯅꯅꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯦꯕ ꯑꯦꯕꯥꯗꯠꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯥꯏꯅꯔꯤꯗꯅ ꯁꯦ ꯑꯗ ꯁꯤꯒꯤ ꯊꯧꯕꯨꯁꯤ ꯀꯔꯤꯅꯣ ꯊꯃꯣꯏꯅꯦ ꯊꯃꯣꯏꯁꯤ ꯀꯜꯕ ꯍꯥꯏ ꯀꯔꯝꯕ ꯊꯃꯣꯏ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯍꯥꯔꯠ ꯔꯨꯍꯥꯅꯤꯌꯠꯀꯤ ꯊꯃꯣꯏ
ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗꯣ ꯑꯜꯂꯥꯍꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗꯨꯕꯨꯅꯦ ꯀꯜꯕꯒ ꯍꯥꯏꯅꯔꯤꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯜꯂꯥꯍꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯩꯈꯣꯏꯒ ꯀꯔꯤꯒ ꯂꯩꯅꯒꯗꯃꯣꯕ ꯍꯛꯆꯥꯡ ꯀꯔꯝꯕ ꯐꯥꯠꯀꯅꯣꯕ ꯑꯩꯒꯤ ꯃꯤꯠꯀꯔꯥ ꯅꯥꯀꯣꯡꯒꯔꯥ ꯀꯣꯛꯀꯔꯥ ꯊꯃꯣꯏꯒꯔꯥ ꯍꯛꯆꯥꯡꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯤꯕꯁꯤ ꯈꯪꯒꯗꯕꯅꯦꯕ ꯃꯁꯥ ꯃꯁꯥ ꯈꯪꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯁꯤ ꯅꯤꯡꯊꯧꯁꯦ ꯊꯃꯣꯏꯁꯤꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯑꯜꯂꯥह ꯇꯥꯂꯥꯅ ꯀꯨꯔꯑꯥꯟ ꯅꯥꯖꯤꯜ ꯇꯧꯕꯁꯦ ꯀꯣꯛꯇ ꯅꯠꯇꯦꯕ ꯊꯃꯣꯏꯗꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯜꯂꯤ ꯗꯨꯅꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯊꯕꯛ ꯋꯥꯈꯜ ꯄꯨꯝꯅꯃꯛꯇꯤ ꯀꯣꯛꯇ ꯈꯜꯂꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯀꯣꯛꯇ ꯀꯨꯔꯑꯥꯟ ꯊꯥꯔꯛꯇꯗꯅ ꯊꯃꯣꯏꯗ ꯊꯥꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯔꯊ ꯈꯪꯉꯝꯗꯦꯕ ꯀꯔꯤ ꯈꯪꯗ꯭ꯔꯤꯃꯣ ꯊꯃꯣꯏ ꯑꯃꯁꯨ ꯀꯣꯛꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕꯅꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯀꯣꯛꯅ ꯀꯔꯤ ꯇꯧꯏ ꯑꯗꯨꯒ ꯊꯃꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯨ ꯈꯪꯗꯗꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯁꯦꯝꯕꯒꯤ ꯂꯝꯕꯤꯅꯦꯕ ꯇꯔꯤꯀꯠ ꯍꯥꯏꯔꯤꯁꯤ ꯃꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯇꯤꯐꯥ ꯃꯔꯀꯖ ꯍꯥꯏ ꯁꯦꯟꯇꯔ ꯍꯥꯏ ꯑꯗꯨ ꯁꯦꯝꯕꯒꯤ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏ ꯇꯔꯤꯀꯠꯀꯤ ꯂꯝꯕꯤꯁꯤ ꯁꯦꯛ ꯑꯃꯅ ꯂꯝꯖꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯀꯅꯥꯒꯨꯝꯕꯒꯤ ꯊमोई सेमग्रबा तो वो आबाद हो गया जिसका दिल बन गया तो इसकी जिंदगी आबाद हो गया कनागुम्बगी थमोई से सेमग्रबा अदु माई पुंसीदो आबाद ओइरे युमलिंग कैलिंग ले माई पाए है अदो सी हाइरिसि मतंग दे यंगबियोबा कनागुम्बना थबोम तौबदे यानिंगी यानिंगदे हाइबि यावबने अदा कनागुम्बना यानिंगी यानिंगदे से करिंदा खंदबा ताबगा थौदाबगा अदगे मना कोई दुनिया चलबि जदम तावगिबा काउसिंगो अमना सिदै चटपा आइखोइदे थमोने महात्मा गांधी जी दो मादि कुरान जो ताइदो दगे आलिम सिगवारी जो ताइदो अम सिगवारी जो ताइदो अदो माना हाइब तोय तोयना सत्रगा तौसिरा आंदोलन तवै मतंग ngaiko sida yade haina hai sida yade chme hai matam laktri chme hai adudi aikoi ga sok chopa sifai kiram singna taurum midu mandra hai ri se ene ba aikoi gi achum ba sida ma kudi maksu yai tengu islam ni mana achum du theng na kida aduna sofia kiram singna aikoi da tambiri si punsi si sidagi lel wa me phaisa si sidai kawan me moi sidagi wa hilo hai ba kana gum hai adu hatsira madu paisa munjira adu tawsira नहीं मेरा जमीर मानता नहीं है आई थमोई यानिंदे है पैसा से मैं फंगदो ले बा लोन तुबना अदु मान है आई लौनिंदे सि नोमने सिना मरम मोयरगा आई जमीर से इसा थवाई से हाथोक सबुमनी अदो सिनि हिंगबा चमाननी अदुना आई सिनि हिंगबबदी आई लेजरी बखसी चारा थागा लाइरबे पुसिदे लेलगा आई थमोई सिदे माय पांगना को मकालाम ने हिंगे असेंबे हिंगबनी मदो दुनिया बिसो आखेरा तुसो अदुना मेरा जमीर मानता नहीं है सिमेन हाय सिबाई क्राम से अदुना मकोई ने हिंगी सिदे हिंगी हाइबनिदा सिदे मनुंग सिदे हिंगी बातिन सिदे अदुना सिगे बातिन दगी हिंगी से अदे हेक हाउस फाउद नबी पैगंबर पुन माक्सिगी कोन पुची थेंगनरु का लिरु येम कादने मकोई की पुची मरेंदु येम कादा ते तन सिदगी हिंगी ngakta थमोई दे हिंगी ngakta kalbade हिंगी ngakta अदुना लाइक मचा दुसु जाइना थमोई मतंगदा थमोई की थाक मरी यावरिबेबा थमोई की थाक मरी फौ समसिन बियाय सीना कल खोट लोपे में थाक मरी फौ खोजे थमोई को मसक खंगदरे कोक समसक खंगदरे इसा मसक खंगदरे इसा मसक खंगबाइसे एखोई की तरीकत नतेबा सेल्फ रियलाइजेशन नै बावाई तारमनी ने ताबिरमनी सेल्फ रियलाइजेशन सेल्फ एक्चुअलाइजेशन इसा मसक खंगबाय सी इसा मसक खंगबसे इसा मसक खंगदबा कनागुमा मतना अचौब मियोय पो ओइब ngam अचौब मियोय पो हम ओइगे हारदि मसा मसक खंगे बंगाक्तने मसाबु थीgi बंगाक्तने मसक खंगब खक्तना मसाबु कंट्रोल न प्रकदम ने मसक खक्तना मफम मतम चाना वांगा कदम ने मसक खंगब खक्तना फैसला विचार चुंगदम ने यरो मसादु माग कुर्सी सगोन लाक तबा मोयर मदु लागाबने अदि माना मागी वहाई वाता पुरमक्सी मागी कंट्रोल द लाय अदुना सिगी मसा खंगबसे मसा खंगब सिंगना कदम वैद सुमी बु हालोय लांदना नागुबा अमबु अदि मसासे सिसु हाचरो एनेबो माना मसा से खंगरबनी ना मागी सेल्फ स्टीम मैना ले सादी मौ सिलिंगरे नत्र जा मौ हाइबम लेये मणिपुर उ मौ लिंग काइसे अद स्टीम सेल्फ स्टीम ने सी स्टीम से वांग करे लिंगरे अदुना
ꯃꯁꯥ ꯃꯁꯥ ꯈꯪꯕꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯆꯩꯔꯛꯑ ꯊꯥꯡꯒꯠꯂꯁꯨ ꯃꯁꯤ ꯃꯥ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏ ꯁꯥꯎꯗꯦ ꯑꯗ ꯁꯤꯒꯤ ꯃꯁꯥ ꯃꯁꯛ ꯈꯪꯕꯒꯤ ꯈꯣꯡꯆꯠꯁꯦ ꯁꯤ ꯀꯔꯤꯅꯣ ꯃꯁꯥꯕꯨ ꯁꯦꯝꯕꯅꯦꯕ ꯇꯥꯔꯤꯀꯠꯀꯤ ꯂꯝꯕꯤꯁꯤꯗ ꯖꯤꯀꯔꯁꯨ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯖꯃꯥꯠꯀꯤ ꯂꯝꯕꯤꯗꯁꯨ ꯑꯗꯨꯝ ꯖꯃꯥꯠ ꯆꯠꯄ ꯑꯗꯒꯤ ꯗꯤꯟꯒꯤ ꯂꯝꯕꯤꯁꯤꯗ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕ ꯇꯒꯨꯝꯁꯨ ꯃꯁꯥꯅ ꯑꯣꯏꯐꯝ ꯊꯣꯛꯄꯗꯣ ꯑꯣꯏꯗꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯃꯥꯅ ꯈꯪꯖꯗ꯭ꯔꯦ ꯁꯤꯅꯦ ꯇꯥꯔꯤꯀꯠꯀꯤ ꯂꯝꯕꯤꯁꯤꯗ ꯇꯝꯕꯤꯔꯤꯁꯤ ꯀꯩꯅꯣ ꯃꯁꯥꯁꯤ ꯁꯦꯝꯕꯅꯦ ꯃꯁꯥꯁꯤ ꯀꯔꯤ ꯍꯥꯏ ꯏꯪꯂꯤꯁꯇ ꯏꯁꯥꯁꯤ ꯀꯔꯤ ꯍꯥꯏ ꯏꯪꯂꯤꯁꯇ ꯁꯦꯜꯐ ꯍꯥꯏꯗ꯭ꯔꯗꯣ ꯑꯗꯣ ꯑꯥꯔꯕꯤꯗ ꯀꯔꯤ ꯍꯥꯏ ꯅꯐꯁ ꯑꯗ ꯃꯁꯥꯁꯦ ꯁꯤꯒꯤ ꯃꯁꯥꯁꯤꯁꯨ ꯑꯃꯨꯛ ꯇꯥꯔꯤꯀꯠꯁꯤꯗ ꯀꯌꯥꯝ ꯐꯖꯅ ꯁꯥꯏꯟꯁ ꯂꯩ ꯑꯩꯈꯣꯏ ꯇꯥꯔꯤꯀꯠꯁꯤ ꯃꯁꯥꯁꯤꯒꯤ ꯊꯥꯛꯁꯤ ꯑꯃꯨꯛ ꯇꯝꯕꯤꯔꯤ ꯅꯐꯁ ꯑꯝꯃꯥꯔꯥ ꯅꯐꯁ ꯂꯋꯥꯃ ꯅꯐꯁ ꯃꯨꯠꯃꯥꯏꯅ ꯃꯣꯏꯅ 8 ꯍꯥꯏꯗꯤ 3ꯁꯤ ꯈꯛꯇ ꯀꯨꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯂꯩꯅꯕꯗꯤ ꯁꯤꯒꯤ ꯏꯁꯥꯁꯦ ꯁꯤꯒꯤ ꯊꯥꯛ 3ꯁꯦ ꯁꯤ ꯑꯃꯨꯛ ꯇꯝꯕꯤꯔꯤ ꯀꯩꯅꯣꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯏꯁꯥ ꯃꯌꯥꯏ ꯑꯣꯏꯕ ꯏꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯏꯁꯥ ꯑꯗ ꯁꯤꯒꯤ ꯇꯥꯔꯤꯀꯠꯀꯤ ꯂꯝꯕꯤꯁꯤꯗꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯝꯕꯤꯅꯦ ꯏꯁꯥꯕꯨ ꯁꯦꯝꯕꯅꯦꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯃꯥꯖꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯍꯔ ꯍꯥꯂꯥꯠꯇ ꯍꯔ ꯖꯒꯥꯗ ꯀꯣ ꯃꯥꯏ ꯄꯥꯛꯅ ꯂꯩꯔꯨꯅꯕꯒꯤ ꯂꯝꯕꯤꯗꯨ ꯌꯥꯠꯄꯅꯦꯕ ꯇꯥꯔꯤꯀꯠꯀꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯅ ꯖꯤꯀꯔ ꯇꯧꯔꯤ ꯀꯥꯏꯗꯅꯣ ꯀꯜꯕꯗ ꯖꯔ ꯐꯨꯗ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯀꯜꯕ ꯁꯦꯝꯃꯤꯕꯗ꯭ꯔꯣ ꯑꯗꯨꯅ ꯖꯤꯀꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯐꯪꯉꯤꯕꯗꯣ ꯀꯔꯤ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯣꯡꯉꯛꯏ ꯁꯤ ꯈꯪꯒꯗꯕꯅꯦ ꯖꯤꯀꯔꯒꯤ ꯃꯖꯂꯤꯁꯇ ꯌꯥꯎꯕ ꯖꯤꯀꯔꯒꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯍꯣꯡꯕꯅ ꯀꯔꯤꯅꯣ ꯑꯗꯨ ꯍꯤꯁꯥꯞ ꯇꯧꯗꯕ ꯍꯤꯁꯥꯞꯁꯤ ꯀꯔꯤ ꯀꯧꯏ ꯃꯨꯍꯥꯁꯥꯕꯥ ꯍꯥꯏ ꯍꯤꯁꯥꯞ ꯇꯧꯕ ꯑꯗꯣ ꯍꯤꯁꯥꯞꯁꯦ ꯁꯤꯁꯨ ꯇꯝꯕꯤꯔꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯅꯣ ꯇꯥꯔꯤꯀꯠꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯊꯝꯈꯤꯕ ꯉꯁꯤ ꯅꯣꯡꯃ ꯇꯧꯈꯤꯕ ꯁꯤꯒꯤ ꯑꯍꯦꯟ ꯑꯊꯣꯏꯁꯤ ꯏꯁꯥꯅ ꯍꯤꯁꯥꯞ ꯇꯧꯔꯗꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯇꯧꯕ ꯇꯧꯕꯒꯤ ꯀꯥꯕꯤꯜ ꯃꯇꯤꯛ ꯆꯥꯕꯁꯨ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯃꯁꯥꯅ ꯇꯧꯔꯤꯁꯤꯡꯁꯤ ꯆꯨꯝꯃꯦꯅ ꯆꯠꯈꯤꯕ ꯑꯩꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯎꯈꯤꯗꯕꯁꯤꯡꯁꯤꯅꯦꯕ ꯂꯥꯟꯕꯒꯤ ꯃꯊꯪꯗ ꯂꯥꯜꯂꯤꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯇꯧꯕ ꯇꯧꯕꯒꯤ ꯀꯥꯕꯤꯂꯦꯠ ꯑꯃ ꯁꯦꯝꯃꯤꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯤꯕ ꯀꯥꯡꯕꯨꯗꯨꯒꯤꯅꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯤꯕ ꯑꯩꯁꯤꯕꯨ ꯀꯗꯥꯏ ꯁꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯩ ꯉꯥꯡꯉꯤꯁꯤꯕꯨ ꯁꯛꯏꯁꯤꯕꯨ ꯌꯦꯡꯉꯤꯁꯤꯕꯨ ꯆꯠꯂꯤꯁꯤꯕꯨ ꯑꯩꯅ ꯃꯇꯝ ꯂꯧꯔꯤꯁꯤꯕꯨ ꯑꯩꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯤꯕꯨ ꯑꯩꯅ ꯇꯤꯟꯅꯔꯤꯁꯤꯕꯨ ꯑꯩꯅ ꯆꯥꯔꯤꯁꯤꯕꯨ ꯊꯛꯏꯁꯤꯕꯨ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯄꯁꯦ ꯁꯤꯅ ꯃꯁꯥ ꯃꯁꯥ ꯈꯪꯕ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ 70 years ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯥꯅ ꯃꯁꯥ ꯃꯁꯥ ꯈꯪꯖꯗ꯭ꯔꯕ ꯃꯁꯥꯅ ꯇꯧꯔꯤꯁꯤꯡꯁꯤ ꯊꯤꯖꯤꯟꯖꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 10ꯒꯤ ꯃꯈꯥꯗꯁꯨ ꯂꯩꯕ ꯌꯥꯏꯕ ꯆꯍꯤ 10ꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕꯤ ꯑꯗꯨꯒ ꯆꯍꯤ 15ꯇ ꯂꯩꯔꯤꯕ 10ꯗ ꯉꯥꯏꯔꯤꯕ ꯑꯃꯁꯨꯡ ꯃꯁꯥ ꯈꯪꯕ ꯃꯁꯥꯕꯨ ꯅꯩꯅꯖꯕ ꯊꯤꯖꯕ ꯍꯨꯝꯖꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯁꯣꯏ ꯑꯉꯥꯝꯁꯦ ꯈꯪꯕꯁꯤꯡꯁꯦ ꯁꯤꯅꯅꯦ ꯃꯁꯥꯒꯤ ꯆꯍꯤ 10 10 ꯈꯛ ꯑꯣꯏꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯍꯜ ꯂꯃꯟꯒꯤ ꯃꯅꯨꯡꯗꯁꯨ ꯃꯔꯛꯇꯁꯨ ꯐꯝꯕ ꯃꯇꯤꯛ ꯆꯥꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯅꯤ ꯂꯩꯔꯤꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯤꯆꯨꯋꯦꯁꯟꯅꯣ ꯍꯥꯏꯕꯕꯨ ꯗꯨꯅꯤꯌꯥꯒꯤ ꯂꯝꯕꯤꯁꯤꯗ ꯗꯨꯅꯤꯌꯥꯒꯤ ꯄꯦꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯒ ꯃꯦꯇꯔꯤꯌꯦꯂꯤꯖꯝꯒꯤ ꯗꯨꯅꯤꯌꯥꯁꯤꯗ ꯀꯟꯅ ꯆꯤꯡꯁꯟꯕ ꯃꯇꯝꯅꯦꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯈꯝ ꯊꯦꯡꯕ ꯂꯝꯕꯤ ꯐꯥꯠꯄ ꯃꯇꯝꯅꯦꯕ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯕꯨ ꯁꯦꯟꯅꯖꯅꯕꯒꯤ ꯂꯝꯕꯤ ꯊꯤꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯒꯦꯁꯁꯤꯡꯗꯒꯤ ꯄꯪꯈꯦꯠ ꯈꯦꯠꯅꯔꯣꯏ ꯑꯩꯒꯤ ꯕꯕꯥ ꯏꯃꯥ ꯃꯨꯁꯂꯤꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯃꯤꯡ ꯀꯧꯕꯗꯣ ꯑꯗꯨ ꯅꯠꯇꯕꯗ ꯑꯁꯦꯡꯕ ꯃꯨꯁꯂꯤꯝꯒꯤ ꯁꯛꯀꯜꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯗꯥꯛꯇꯔ ꯃꯥꯔꯀꯥ ꯁꯨꯃꯥꯏꯅ ꯄ꯭ꯂꯁ ꯍꯥꯏꯅ ꯇꯧꯔꯒ ꯒꯥꯔꯤꯗ ꯊꯦꯠꯂ ꯂꯥꯛꯄꯗ ꯁꯤꯒꯤ ꯗꯥꯛꯇꯔꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯥꯔꯀꯥꯗꯨ ꯊꯦꯠꯂꯒ ꯂꯩꯔꯒ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯣꯏ ꯈꯥꯒ ꯇꯨꯄꯤ ꯎꯕꯒ ꯑꯩꯒꯤ ꯑꯕꯗꯨꯔahman ꯑꯕꯗꯨꯔꯔahim ꯀꯧꯔꯒ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏ ꯕꯥꯇꯤꯟ ꯍꯥꯏꯕꯁꯦ ꯅꯨꯡꯒꯤ ꯑꯣꯏꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯑꯣꯏꯒꯗꯕꯅꯦꯕ ꯃꯨꯁꯂꯤꯝꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯃꯤꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯖꯤꯕ꯭ꯔꯤꯜ ꯍꯗꯤꯁꯇ
ꯑꯩꯈꯣꯏꯒꯤ ꯇꯔꯤꯛ ꯑꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯝꯕꯤ ꯑꯃ ꯌꯥꯜꯂꯦ ꯅꯣꯡꯃ ꯃꯁꯤꯗ ꯅꯕꯤꯎꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯁꯥꯕꯩ ꯀꯤꯔꯥꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯐꯝꯅ ꯂꯩꯕ ꯑꯗꯨꯗ ꯖꯤꯕ꯭ꯔꯤꯜ ꯑꯂꯩꯍꯤ ꯁꯂꯥꯝꯁꯤꯅ ꯃꯤꯒꯤ ꯁꯀꯜꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅꯅꯦ ꯈꯜꯂꯦ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯁꯨ ꯃꯥꯟꯗꯦ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯑꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯄꯛꯀꯅꯤ ꯑꯋꯥꯕ ꯊꯛꯀꯥꯟ ꯎꯅꯤ ꯃꯥꯏ ꯑꯗꯨꯁꯨ ꯑꯝꯇ ꯎꯗꯕ ꯑꯗꯣ ꯃꯁꯝꯁꯨ ꯁꯨꯛ ꯎꯕ ꯋꯥꯡ ꯆꯥꯎꯕ ꯐꯨꯔꯤꯠ ꯑꯗꯩ ꯐꯤꯖꯣꯜꯗꯁꯨ ꯑꯉꯧꯕ ꯁꯦꯠꯄ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯅꯃꯥꯖꯒꯤ ꯑꯣꯖꯥꯅ ꯐꯝꯃꯤꯁꯦ ꯐꯝꯃꯒ ꯍꯦꯛ ꯑꯣꯟꯁꯤꯜꯂꯒ ꯐꯝꯃꯦ ꯁꯨꯃꯥꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗꯣ ꯑꯣꯟꯁꯤꯜꯂ ꯁꯨꯃꯥꯏꯅ ꯐꯝꯃꯦ ꯅꯃꯥꯖ ꯃꯐꯝꯁꯤꯗ ꯑꯗꯣ ꯍꯪꯉꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯍꯥꯏꯕꯤꯌꯨ ꯏꯁꯂꯥꯝ ꯀꯔꯤꯅꯣ ꯑꯗ ꯀꯂꯤꯃꯥꯁꯤ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯃꯨꯍꯝꯃꯗꯨꯔ ꯔꯁꯨꯂꯨꯜꯂꯥꯍꯁꯦ ꯁꯤꯒꯤ ꯃꯨꯇꯥꯕꯤꯛ ꯆꯠꯄ ꯑꯗꯨ ꯃꯁꯤ ꯑꯦꯔꯤꯌꯥꯗ ꯂꯥꯟꯖꯤꯟꯕ ꯑꯗꯨꯅꯤ ꯍꯥꯏ ꯑꯍꯥꯟꯕ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯃꯨꯁꯂꯤꯝꯁꯤ ꯀꯅꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥꯟ ꯑꯁꯤ ꯀꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯍꯪꯕꯗ ꯊꯥ 3 ꯐꯥꯎꯕ ꯆꯪꯁꯤꯜꯂꯦ ꯑꯍꯥꯟꯕꯗꯅ ꯃꯨꯁꯂꯤꯝ ꯑꯍꯥꯟꯕ ꯑꯦꯔꯦꯅꯥꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯋꯥ ꯀꯔꯤꯁꯤ ꯁꯣꯜꯂꯒ ꯀꯂꯤꯃꯥꯁꯤ ꯁꯣꯜꯂ ꯆꯪꯁꯤꯜꯂꯛꯏꯁꯦ ꯁꯤꯅꯦ ꯑꯗꯨ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏꯗꯤ ꯄꯣꯛꯂꯛꯄꯗ ꯃꯨꯁꯂꯤꯝ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯂꯩꯔꯕꯅꯤ나 ꯀꯂꯤꯃꯥꯁꯤ ꯀꯌꯥꯝ ꯌꯥꯝ ꯁꯣꯜꯂꯝꯒꯗꯒꯦ ꯑꯩꯈꯣꯏꯅ ꯀꯂꯤꯃꯥ ꯁꯥꯍꯥꯗꯠꯁꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯅ ꯇꯣꯏ ꯇꯣꯏ ꯁꯣꯜꯂꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯜꯂꯒ ꯅꯤꯡꯁꯤꯡꯖꯒꯗꯕꯅꯦꯕ ꯏꯁꯥꯅ ꯅꯣꯡꯃꯗ ꯑꯗꯨꯝ ꯀꯂꯤꯃꯥꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯟꯒꯗꯕꯅꯦꯕ ꯀꯂꯤꯃꯥ ꯁꯥꯍꯥꯗꯠꯁꯦ ꯑꯗꯣ ꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯌꯣ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯂꯥꯝꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯗꯥꯈꯜ ꯇꯧꯕ ꯉꯝꯍꯟꯒꯗꯧꯔꯤꯕꯅꯦꯕ ꯑꯅꯤꯁꯨꯕꯗꯅꯦ ꯃꯨꯛꯃꯤꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯃꯥꯟ ꯍꯥꯏꯁꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯪꯉꯦꯕ ꯏꯃꯥꯟꯁꯤ ꯀꯩꯅꯣ ꯑꯗꯨ ꯁꯤꯒꯤ ꯃꯨꯛꯃꯤꯟꯁꯤ ꯁꯤꯒꯤ ꯊꯥꯛꯁꯤꯅꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯕꯒꯤ ꯂꯝꯕꯤꯗ ꯂꯩꯈ꯭ꯔꯕꯁꯤꯡꯗꯨꯅꯦ ꯑꯩꯈꯣꯏꯅ ꯃꯣꯃꯤꯟ ꯍꯥꯏꯔꯤꯁꯤ ꯍꯦꯟꯅ ꯊꯥꯖꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛ ꯑꯃ ꯍꯪꯉꯦ ꯑꯦꯍꯁꯥꯟ ꯍꯥꯏꯁꯤ ꯀꯔꯤ ꯑꯗꯣ ꯁꯤꯒꯤ ꯑꯦꯍꯁꯥꯟꯁꯦ ꯁꯤꯒꯤ ꯑꯥꯔꯊꯁꯤꯅꯦꯕ ꯑꯩ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯑꯦꯍꯁꯥꯟꯁꯦ ꯑꯩꯈꯣꯏꯅ ꯗꯤꯟꯒꯤ ꯇꯧ ꯍꯥꯏꯅ ꯑꯃꯁꯨꯡ ꯊꯥꯖꯧ ꯍꯥꯏꯅ ꯄꯤꯔꯤꯕꯁꯤꯡꯁꯦ ꯊꯥꯖꯔꯕ ꯑꯃꯁꯨꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯜꯂꯥꯍ ꯇꯥꯂꯥꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯃꯣꯏꯗꯨ ꯃꯣꯍꯁꯤꯟ ꯍꯥꯏ ꯀꯔꯤꯕ ꯃꯈꯣꯏꯁꯤ ꯀꯩꯅꯣꯕ ꯑꯜꯂꯥꯍ ꯇꯥꯂꯥꯁꯦ ꯍꯥꯖꯤꯔ ꯅꯥꯖꯤꯔ ꯑꯣꯏꯅ ꯃꯥꯡ ꯇꯨꯡꯗ ꯍꯦꯛꯇ ꯂꯩꯔꯕꯗꯧꯅ ꯄꯨꯟꯁꯤꯁꯤ ꯂꯦꯟꯕ ꯑꯗꯣ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯍꯦꯛ ꯍꯥꯏ ꯑꯜꯂꯥꯍꯅ ꯎꯔꯤ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯑꯜꯂꯥꯍꯅ ꯇꯥꯔꯤ ꯍꯥꯏꯁꯦ ꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯍꯤꯡꯉꯣ ꯍꯥꯏꯅ ꯍꯥꯏ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯤꯁꯤ ꯃꯣꯍꯁꯤꯟꯗ ꯂꯩ ꯃꯣꯍꯁꯤꯟꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯆꯠꯂꯦꯅ ꯈꯜꯂꯁꯤ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯦꯅꯦ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯊꯣꯛꯄ ꯑꯃ ꯑꯗꯨ ꯃꯥꯅ ꯋꯥꯔꯧꯔꯣꯏꯗ꯭ꯔꯣ ꯑꯗ ꯍꯖꯤ ꯃꯨꯕꯥꯔꯛꯀꯤꯗꯁꯨ ꯍꯥꯏꯔꯤꯃꯦꯕ ꯅꯣꯏ ꯑꯍꯨꯝ ꯁꯨꯔꯗꯤ ꯑꯃꯗꯨꯒꯤꯁꯨ ꯋꯥꯈꯜ ꯇꯧꯋꯦ ꯑꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯃꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯁꯨꯕꯗꯣ ꯑꯩꯅꯦꯅ ꯃꯔꯤ ꯁꯨꯕꯗ ꯀꯔꯤ ꯅꯣꯏ ꯑꯍꯨꯝ ꯁꯨꯕꯗ ꯃꯔꯤ ꯁꯨꯕꯗꯣ ꯑꯩꯅꯦ ꯑꯥꯔꯊ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈ꯭ꯔꯗ ꯄꯨꯀꯥꯎ ꯀꯥꯎꯕ ꯑꯩꯈꯣꯏꯅ ꯊꯛꯄꯗ ꯆꯥꯕꯗ ꯊꯕꯛ ꯑꯃ ꯂꯤꯅꯕꯗ ꯏꯟꯁꯥꯜꯂꯥ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯃꯣꯕ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯃꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯜꯂꯥꯍꯒꯤ ꯂꯣꯏ ꯂꯣꯏꯅꯗ꯭ꯔꯗꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯒꯤ ꯅꯥꯊꯣꯛꯈ꯭ꯔꯦ ꯏꯠ ꯏꯁ ꯑꯋꯥꯔ ꯀꯜꯆꯔ ꯃꯣꯏꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯍꯥꯏꯗꯤ ꯀꯜꯆꯔ ꯑꯩꯈꯣꯏ ꯀꯜꯆꯔꯅ ꯑꯔꯦ ꯑꯩꯈꯣꯏ ꯀꯜꯆꯔꯁꯨ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯐꯝꯕꯒꯤ ꯎꯅꯕꯒꯤ ꯁꯂꯥꯝ ꯗꯨꯋꯥ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯅ ꯀꯔꯤꯒꯤꯅꯣ ꯅꯥꯊꯣꯛꯔꯤꯁꯤ ꯑꯩꯈꯣꯏ ꯀꯜꯆꯔꯒ ꯂꯣꯏꯅ ꯍꯤꯡꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯈꯛꯇ ꯍꯤꯡꯕꯗꯨꯗ ꯑꯜꯂꯥꯍ ꯌꯥꯎꯔꯛꯑꯅꯦꯕ ꯀꯌꯥꯝ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯝꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨ ꯋꯥꯈꯜꯁꯤꯗꯁꯨ ꯏꯕꯥꯅꯤ ꯍꯥꯏꯔꯒ ꯑꯜꯂꯥꯍꯁꯨ ꯇꯥꯔꯤꯀꯣ ꯑꯜꯂꯥꯍꯁꯨ ꯈꯪꯉꯤꯀꯣ ꯎꯔꯤꯀꯣ ꯍꯥꯏꯕꯒꯤ ꯚꯥꯞ ꯑꯝꯗ ꯆꯠꯈ꯭ꯔꯕ ꯃꯕꯥꯅꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯀꯜꯂꯗꯕ ꯍꯤꯡꯒꯗꯕꯅꯤ ꯑꯗ ꯁꯤꯒꯤ ꯑꯜꯂꯥꯍꯒ ꯏꯂꯣꯏ ꯂꯣꯏꯅꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯉꯝꯃꯛꯀꯅꯤ ꯁꯤꯅꯦ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯃꯨꯛꯃꯤꯟ ꯃꯣꯍꯁꯤꯟ ꯌꯧꯕꯗ ꯃꯄꯨꯡ ꯐꯥꯅ ꯉꯝꯒꯅꯦꯕ ꯑꯗ ꯃꯨꯁꯂꯤꯝ ꯑꯗꯨ ꯑꯩꯈꯣꯏ ꯀꯂꯤꯃꯥ ꯁꯣꯜꯂꯒ ꯑꯗꯒꯤ ꯊꯥꯖꯔꯣꯜ ꯆꯨꯝꯅ ꯆꯠꯄ ꯑꯗꯨꯒ ꯃꯨꯛꯃꯤꯟ ꯃꯣꯍꯁꯤꯟ ꯌꯧꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯍꯨꯝꯁꯦ ꯂꯥꯟ ꯂꯣꯏ ꯂꯣꯏꯅꯔꯤ ꯑꯜꯂꯥꯍꯅ ꯇꯥꯕꯤꯔꯤ ꯎꯕꯤꯔꯤ ꯈꯪꯕꯤꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯅꯦ ꯃꯁꯥ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯂꯥꯛꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯂꯥꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯅꯦꯕ ꯁꯨꯝꯕ ꯃꯖꯂꯤꯁ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯂꯥꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯖꯤꯀꯔꯒꯤ ꯃꯖꯂꯤꯁ ꯐꯝꯃꯤꯁꯤ ꯖꯃꯥꯠ ꯆꯠꯂꯤꯁꯤ ꯕꯌꯥꯟ ꯇꯥꯔꯤꯁꯤ ꯑꯗꯣ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯂꯥꯛꯀꯗꯕꯗꯨ ꯊꯤꯡꯖꯤꯜꯂ ꯊꯝꯃꯅꯦꯕ
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯔꯒꯗꯤ ꯂꯥꯛꯏꯕꯁꯤꯡꯗꯨ ꯑꯣꯛꯑꯅꯦꯕ ꯑꯣꯛꯄ ꯇꯔꯥꯝꯅ ꯑꯣꯛꯄ ꯋꯦꯜꯀꯝ ꯇꯧꯔꯅꯦꯕ ꯋꯦꯜꯀꯝ ꯇꯧꯔꯗꯤ ꯆꯪꯉꯛꯀꯅꯦꯕ ꯊꯧꯁꯥꯗ꯭ꯔꯒꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯛꯑꯁꯨ ꯊꯧꯁꯥꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯗꯦ ꯑꯗꯣ ꯁꯤꯗ ꯐꯪꯕꯅꯤ ꯁꯤꯗ ꯂꯥꯛꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏꯁꯤꯡꯁꯦ ꯑꯣ ꯑꯜꯂꯥꯍꯒꯤ ꯏꯂꯣꯏ ꯂꯣꯏꯅꯔꯕ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏ ꯐꯪꯅꯕꯅꯤꯅ ꯍꯥꯏꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯏꯂꯣꯏ ꯂꯣꯏꯅꯕ ꯄꯨꯟꯁꯤꯁꯦ ꯁꯤ ꯌꯣꯛꯀꯅꯦꯕ ꯌꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯌꯣꯛꯇꯦꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯣꯛꯇꯦ ꯏꯃꯥꯟꯁꯨ ꯌꯣꯛꯇꯦ ꯑꯩꯈꯣꯏꯅꯀꯣ ꯔꯣꯍꯥꯅꯤꯌꯠꯁꯨ ꯁꯥꯒꯠꯇꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯁꯥꯗꯦꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯑꯗꯨꯅ ꯑꯩ ꯃꯖꯂꯤꯁ ꯐꯝꯕꯗ ꯍꯦꯛ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯕ ꯀꯩꯝ ꯍꯦꯛ ꯖꯤꯀꯔ ꯂꯣꯏꯕꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯍꯧꯔꯛꯑꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯖꯤꯀꯔ ꯍꯦꯛ ꯂꯣꯏꯕꯒ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯗꯅ ꯖꯤꯀꯔꯗꯨꯗ ꯄꯥꯟꯈ꯭ꯔꯤꯕ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯤꯗꯨ ꯁꯤꯅꯤꯅꯦꯍꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅꯦ ꯃꯥ ꯉꯁꯥꯏ ꯖꯤꯀꯔ ꯐꯝꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯀ ꯑꯃꯨꯛ ꯈꯦꯠꯅꯔꯤꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯣ ꯍꯥꯏꯅꯁꯦꯕ ꯑꯗꯨꯗ ꯅꯠꯇꯦ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯃ ꯆꯥꯠ ꯆꯪꯁꯤꯜꯂ ꯋꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯖꯂꯤꯁꯇꯨꯗꯤ ꯐꯝꯗꯕꯅ ꯐꯩ ꯅꯠꯇ꯭ꯔꯦ ꯁꯦꯝꯗꯣꯛꯀꯗꯕ ꯑꯗꯨꯅ ꯁꯤ ꯀꯗꯥꯏꯗꯩꯅꯣ ꯃꯛꯁꯠ ꯈꯪꯗꯕꯗꯩꯅꯦꯕ ꯀꯅꯥꯒꯨꯝꯕꯗꯤ ꯖꯤꯀꯔ ꯇꯧꯔ ꯃꯇꯨꯡꯗ ꯊꯃꯣꯏ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕꯗꯩꯀꯣ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯄꯤ ꯁꯤꯟꯊꯔꯤꯃꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛꯇꯣ ꯑꯍꯨꯝ ꯁꯨꯕ ꯊꯥꯛꯇꯣ ꯍꯖꯔꯠ ꯖꯤꯕ꯭ꯔꯤꯜ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯪꯕꯤꯈꯤꯕꯗꯣ ꯑꯦꯍꯁꯥꯟ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯦꯍꯁꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥꯒ ꯏꯂꯣꯏ ꯂꯣꯏꯅꯕꯒꯤ ꯁꯤꯐꯠꯇꯣ ꯃꯉꯣꯟꯗ ꯂꯥꯛꯄꯅꯤ ꯀꯔꯝꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯋꯥꯍꯩꯗ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯅ ꯑꯦꯕꯥꯗꯠ ꯇꯧꯕꯗ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯑꯩꯅ ꯎꯕꯗꯧꯅ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯍꯥꯜꯗꯣ ꯏꯁꯇꯦꯠꯇꯣ ꯐꯤꯕꯝꯗꯣ ꯌꯧꯔꯛꯇ꯭ꯔꯒꯅ ꯏꯁꯥꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯕꯨ ꯎꯕꯤꯔꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯊꯥꯖꯧ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯗ ꯇꯧ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯐꯤꯌꯥ ꯀꯤꯔꯥꯝꯁꯤꯡꯗꯤ ꯃꯣꯏꯗꯤ ꯑꯕꯥꯗꯠꯇ ꯅꯠꯇ꯭ꯔꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯜꯂꯥꯍꯒꯤ ꯁꯤꯐꯠꯁꯤꯡꯗꯣ ꯎꯕꯇ ꯅꯠꯇꯅ ꯑꯜꯂꯥꯍꯒꯤ ꯅꯨꯔꯦ ꯏꯂꯥꯍꯤ ꯐꯥꯎꯕ ꯀꯣ ꯑꯗꯨꯒꯤ ꯅꯖꯔ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯎꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯍꯥꯏꯅꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯖꯤꯕ꯭ꯔꯤꯜ ꯍꯗꯤꯁꯀꯤ ꯋꯥꯐꯝꯁꯦ ꯁꯤꯕꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯍꯨꯝ ꯁꯨꯕ ꯊꯥꯛꯁꯦ ꯁꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯌꯥꯝ ꯌꯧꯒꯦ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯗ꯭ꯔꯤꯕꯩ ꯃꯔꯝꯗꯤ ꯅꯃꯥꯖꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯃꯥꯖꯒꯤ ꯊꯧꯔꯥꯡ ꯇꯧꯗꯕꯅꯅꯦꯕ ꯂꯥꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯀꯔꯤ ꯍꯥꯏ ꯅꯃꯥꯖꯤ ꯃꯃꯥꯡꯗ ꯅꯣꯏ ꯇꯁꯕꯤꯍꯥꯠꯇ ꯖꯤꯀꯔꯗ ꯐꯝꯃꯨ ꯂꯣꯏꯔꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯦ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯕꯨ ꯀꯦꯝꯗ ꯁ꯭ꯄꯣꯔꯠꯇ ꯆꯪꯕ ꯃꯇꯝꯗꯕꯨ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅ ꯆꯠꯂꯝꯒꯅꯤꯗ ꯀꯅꯥꯒꯨꯝꯕ ꯔꯦꯁ ꯌꯥꯎꯒꯗꯕꯁꯤꯡ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯕꯣꯛꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯣꯏ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔ ꯆꯠꯂꯝꯒꯅꯤꯗ ꯑꯗꯨ ꯅꯃꯥꯖꯗ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯕꯥꯗꯠꯇ ꯀꯔꯤꯒꯤ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯕꯥꯗꯠꯁꯦ ꯔꯤꯋꯥꯖꯗ ꯂꯩꯔꯤꯁꯦ ꯁꯤꯃꯥ ꯄꯨꯒꯗꯝꯅꯤ ꯗꯤꯟ ꯑꯃꯒ ꯔꯤꯋꯥꯖ ꯑꯃꯒ ꯑꯗꯨꯅ ꯗꯤꯟꯗ ꯃꯄꯨꯡ ꯐꯥꯅ ꯄꯨꯟꯁꯤ ꯂꯦꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯃꯜꯁꯤꯡꯒꯤ ꯃꯛꯁꯠꯇꯨ ꯄꯥꯟꯗꯝꯗꯨ ꯈꯪꯅ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯈꯪꯕ ꯉꯝꯅꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯛ ꯉꯥꯏꯔꯤꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯈꯣꯡꯒꯤ ꯆꯪꯉꯤꯁꯦ ꯄꯥꯟꯗꯝꯁꯦ ꯈꯪꯕ ꯉꯝꯅꯅꯕ ꯑꯩꯅ ꯈꯪꯕꯒ ꯚꯥꯏꯅ ꯈꯪꯕꯒ ꯑꯃꯨꯛꯁꯨ ꯃꯥꯟꯅꯔꯣꯏ ꯑꯗꯒꯤ ꯚꯥꯏꯅ ꯊꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯏꯅ ꯍꯦꯟꯗꯣꯛꯈꯤꯅꯤ ꯑꯗꯨꯅ ꯈꯪꯉꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯃꯜꯗ ꯈꯦꯠꯅꯔꯦ ꯈꯪꯉꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯃꯜꯗ ꯈꯦꯠꯅꯔꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯏꯟꯁꯥ ꯑꯜꯂꯥꯍꯨ ꯇꯥꯂꯥ ꯑꯩꯈꯣꯏꯁꯦ ꯄꯟꯐꯝ ꯌꯥꯝꯅ ꯅꯥꯏꯕ ꯆꯪꯉꯦ ꯑꯗꯨꯒ ꯍꯪꯊꯤꯕ ꯆꯪꯉꯦ ꯈꯟꯊꯕ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯀꯔꯤ ꯍꯥꯏ ꯑꯩꯈꯣই ꯖꯦꯅꯔꯦꯜꯒꯤ ꯏꯖꯨꯀꯦꯁꯟꯗ ꯀꯜꯆꯔ ꯇꯧꯕ ꯍꯥꯏ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯀꯜꯆꯔ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯊꯤꯗꯕꯗꯩꯅꯦ ꯀꯔꯤ ꯍꯥꯏꯕ ꯍꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯊꯤꯗꯕꯗꯩꯅꯦ ꯑꯅꯤꯁꯨ ꯄꯨꯟꯁꯤꯜꯂ ꯀꯔꯤ ꯍꯥꯏ ꯍꯪꯉꯨ ꯊꯤꯌꯨ ꯍꯥꯏ ꯍꯪꯕ ꯑꯃꯁꯨ ꯊꯤꯌꯨ ꯍꯥꯏ ꯍꯪꯉꯨ ꯊꯤꯌꯨ ꯁꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯅꯦ ꯍꯪꯗ꯭ꯔꯤꯁꯤ ꯊꯤꯗꯕꯗꯩꯅꯦꯕ ꯊꯤꯕ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨꯅꯤ ꯕ꯭ꯔꯦꯟ ꯀꯜꯆꯔ ꯇꯧꯕ ꯍꯥꯏꯁꯦ ꯕ꯭ꯔꯦꯟ ꯀꯜꯆꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯁꯤ ꯌꯦꯡꯉꯣ ꯌꯨꯝꯕꯥꯟꯒꯅꯤ ꯏꯆꯥ ꯏꯁꯨ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯥ ꯏꯁꯨꯁꯤ ꯄꯣꯛꯑꯒ ꯁꯦꯝꯈ꯭ꯔꯦꯅ ꯈꯜꯂꯨꯅꯨ ꯍꯣꯏ ꯏꯆꯥ ꯏꯁꯨꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯝꯒꯗꯕꯅꯤ ꯄꯣꯛꯑꯒ ꯁꯦꯝꯕꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯌꯥꯝꯕꯗ ꯑꯉꯥꯡꯁꯤꯅ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯔꯛꯄꯁꯤꯡꯗꯨꯅꯤ ꯇꯧꯊꯣꯔꯛꯏꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯅꯦ ꯃꯃꯥꯅ ꯍꯥꯃꯜ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯇꯧ ꯆꯥꯒꯅꯨ ꯊꯛꯀꯅꯨ ꯌꯦꯡꯒꯅꯨ ꯃꯌꯥꯝ ꯊꯝꯃꯤꯁꯤ ꯏꯁꯂꯥꯝꯗ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯖꯤꯟ ꯁꯦꯝꯃꯛꯄꯗꯣ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯃꯆꯥꯛ ꯄꯨꯕꯗꯨꯕꯨ ꯖꯤꯟ ꯀꯧꯏꯗꯅ ꯑꯗꯨ ꯁꯦꯝꯃꯛꯄꯗꯨꯗ ꯂꯣꯏꯅꯈ꯭ꯔꯕ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯨꯝꯕꯥꯟ ꯀꯩꯕꯥꯜꯗ ꯇꯧꯒꯗꯕꯅꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯜꯂꯦ ꯊꯨꯅ ꯏꯁꯥꯁꯤ ꯁꯦꯝꯒꯅꯕ ꯍꯣꯠꯅꯒꯗꯕꯅꯤ
시기 이사 셈버세 시나 아이기 나살싱세 자 이슈싱제 세 타르카도이네 아도 ям 파자보 하임데 아토바 자티싱 마폭 엔 하이너리드나 바이 마폭 시 코디슬레이 마폭 카리노 하 아이 사도 이 포게 그나고맘기 뭉도 마사도네 에 마이 팍트라바 파트라바 마파도 마이 티르다 마마도 마이 티르다 푸시노 와이네 까다고도 실레는 거뭐 아도나 아두디 아이 보험나 들어 이사도 아이 보험을 셈게 하르거디 아이 한 셈타이 아이 한 셈타이 아이기 까리네 삽지도시 아도나 시 포체 시기다 막타네바 아이 코이나 사마사 강밤 숭이 사부 셈바 하이리스 아도나 아차우차우바 라와라 싱세 인풋 하이범고 아웃풋 하이범고 레 अर्थ खंबरा 인풋 하이범고 아웃풋 하이범고 합친 하이범고 토록 하이범 레트로 시기 포츠네바 야암나 따리카도 섹션할리시 에바다수 인풋이네 합친 버리네 레트로 아도 에코게 토레이바 콧다기 공다기 밑다기 토레이 싱신 아웃풋네요 에바다 투메투나 인풋 암수 아웃풋세 시암 섹션로이 시나 kaya may mahasal singgil sa kilam gebu sabi matag da parman pigya ko input ko hapsin may matag si yeng iba tar iba ur iba dagi pura maksibo input la kadori neba ada mohoy na kaya hapsin kilam gebu sabi matang sida ko hasal singsina magi khadim se kaya muk section ba khadim thamgebu iko sai ha namaji woitaba adagi amana bismillah sondana chai jang thongba chalu harim na to ಅದು ಮಕೋಯ್ದಲ್ಲಿ ಸಿಬೌಲೆಯವ 24 ಅವರ್ ಜಿಕರ್ ತೌದ ಬಾಮುಗೆ ಕರಿ ಶವಾಸಾದೆ ಖಾದಿಮ್ಸ್ ಅಲ್ಲಾ ಅಲ್ಲ ಲೈಫ್ಸಿಂಗ್ದೋ ಕರೆಬೋ ಮಾನ ಪೋಲಮ ಪಿರಕ್ಪದ ಮಾಗಿ ಮತ್ತಿ ಮಗೊಂದು ಪೊತ್ತುಗ ಲೋಯ್ನರ್ ಕೈವೆ ಸೈನ್ಸ್ ನೆಮ್ಸ್ ಸೈಕಾಲಜಿ ತಸ ಥೆಂಗರನಿ ಫಿಯಕ ಅಲ್ಲ ಅದುಗಿ ಮತ್ತಿ ಮಗೊಂದುನಾ ಐಗಿ ಪುಂಗಿಂಗ ಮುಕ್ಷೆಮ್ದೈನೆ ಹುರಾನ್ ಪೋಚಾರು ನೋ ಐರಿಜೆ ಹುರಾನ್ ಬದುತ ಮವಂದ ಮತಿಕ್ ಮಯಾಯಂ ಯಾವ್ ಖರೆಬ ಸೈತಾನಿಯನ್ ಫಿ ಮಾಂಗ್ ಥಾಗನ್ ಬಂಗಂಬ ಅದನ್ನ ಹಾಯ್ದ್ರನೆ ಹುರಾನ್ ಬೆ ಪೋಚಾಬಾ ಹುನಾಗಿ ಪೋಚಾಬಾ ಅದು ಸಿಂಧುನ ಐಕೋಯ್ ಬೆ ಥಮೋಯ್ಸಿದ ಕಾಲಿ ಕಾಹಲ್ಲಿ ಅಲಿಮ್ಸಿನ ಹಾಯ್ದ್ರದೋ ಅದು ಪರ್ದಾ ಖನ್ಕಿ ಅದು ಮಿನಿಫುನಿ ನಮಾಜ್ ಓಯ್ರೋಯ್ ಕಾಯ್ಸಿ ಅದುಗಿ ಸಿಂಧುನ ಐಗಿ ಥಮೋಯ್ದನೆ ಖುಸು ಹಾಯ್ಬ ಅಲ್ಲಾಗ ಲಾಬು ಪಾಂಬಗಿ ನುಂಗ್ಸಿಬಗಿ ಪೋಟೋ ಐಕೋಯ್ ಥಮೋಯ್ದೆ ಥೋರ ಅರೋಯ್ ಅದು ಮನ ಮಾಜುದಿ lagi nabi hari min namazuna ne phi na trapol mamai thajil do to me tawar pai kine kanam phangoi adu namaz da kana ri khusu dani kanam khusu hakta saza ta bada allah ka yakta phangna budong na ta par malam di lagi nabi sallallahu alaihi wasallam na ajut ki matam da saza da gi hawat khida base ka mo hawat khida ge bo dunia de khongsan grama ne na lagi nabi ki imai be ma haibide imai be ma aisha jila hunana no magi yengen haidro adu kyamna sangna ta hiba kari do sajda do karma makani sajda ai koi thune ta winning mane adu masite thune chen thokning mane allah ga mari leina to be rai de leina to sidagi kamai leina do mosimaga 시세 토 타라간다 따내봐 토빠 너우바 해보면 야오네 토빠 너우바 미싱세 아주 막 뚱데 각달 라가 말이 더 방해요 바다르기란다 라기 나비시 거기 싱사오보다나 사푸 사오보다나네 좀 레이 농데 까피바 토 타라가디 깝닝에 아도 까빠도 국까밤니 두니야기 아와위 국깝도나테 농시바기 까빠네 아도 왜냐 수백이라는 싱세 거의 담모의 싱세 늑시바나 빽 탈래요 거의 담모신 나오래요 아도나 마코이나 알라기 담았다 사다 따브드까지 오이래 마기 늑시바기 했다 가리드다 공야 아두다 따바가 짭만나 그래요 아도나 가만히 떠봐 라가 했던 낙나바기 마야에 마운드 라바다기 사자두다 바오가닝게 시기 와팜시 타미베 마람데 아이코이나 나마시다 뿌닝 그다이 복장바 팜 토이 하브네 나마시다 까야미암나 아이코이 타모시 야팜 토이 까야미암나 팜팜 토이 까야미암나 아 이스칼락 팜 토이 하브네 아두기 포토 강가디 아이코이나 마두기
iska amasung Allah gi nungsibaga loina sajda si taba ngamnanaba lambi thirane lambi de kaino lambi ti hairiba lambi se ai ko ge thamoi se Allah gi mai kaida thotha no thabam su Allah gi mai kaida onsin ba thamoi se siga thingbo posi karino siga thingbo poche tari kata tabiri shishi dunia ni alim sing hai beri dunia ki pot sing sina arang arang na dunia bu Allah bu kau halle adu dunia se bas khanga bra si som ta haina si ai koina uri ba time kan ma pum si dunia ni adu sina Allah bu kau halli hage dori bra na kana ko bayan kup thada ba sing na ko uri ba pun maksi dunia dauna khan ki ba ko तारीब पुनमक्सी दुनिया दौन खनगिबसु यावे अदु वरगति अखोय दिन द सप्प याम वाने अमना सिना मरम ओइरगने नहा सिंग जेनरेन तंबसिंग हाइरियो करि हाय दिन ग जेनरेन सिगा याम कंट्रास्ट ओइरे येम बियोजा अदना सुमै सु हाइब यावे दिन गी सेकर तमना तौगे सिसु हाइब यावे दिन द खोंग थांग खर तमना थांगे सुमै सु हाइयो कोई दुनिया दिन दब चल रही सी या यादे न तौतना कोई हो नजरी मैम से लोइना ये पे कनिस में आए मसे ताकपी तंबीरी बगी असोन बा अवात पमने अदुगा तारी बाम सुं खंगी बाई को की सवात पमने अचुमते करिनो आई कोई ना उरीबा अदुगा आई कोई गे अकोई बदल लेरिबा सर्कमस्टेंस हाई इंग्लिश ता माहौल है उर्दू दा सी माहौल से सर्कमस्टेंस है सी फतब ngatara सी पुर मक्सी दुनिया आई फतब गी या से लिब नत्रो अदो इस्लाम सिदा कोबला सतब गी प्रमाण है बा कोई तरीका ता तबीब दो हाय रगे आई कोई की उरीबा तारीबा कोई बदल लेरिबा हम से मसी अरे मभाव न थे अरेम्बा कानदबा ममलियाम दबा अमा हाव नते बस मागी मफम मतंगी मतुंगी सीनबदु खकने बताय फद्रिस मयाम सिका क्रमिन हिंगमिननी सिगी तरीका तयम फसबा पोरमम खग याद पीरी अब्दुल कादिर जिलानी रहमतुल्लाह अलैहि न करी हाय खंबरा सोबा वली निदना मन हायबा ती सिफापु बनवाय अखोइन उरीब पोट सिंगसे अल्लाह की मखलूक निदना खुसेम निदना द खुसेम सिंगसे सिहे कुबद दुनिया नि आइना थादोक पमने को अदुगी महुत्ता अब्दुल कादिर जिलानी रहमतुल्लाह अलैहि न हाइरिबना उर्दू दे हम हाबितो उर्दू खंगी को हिंदी खंगी को अद कने हाइगे बो अपना नजरिया सही करो हाय रेबा अपना नजरिया मियंग से सी सही करो चुमथो ओ हाय अब्दुल कादिर जिलानी रहमतुल्लाह अलैहि करी हाय हांग उरीबा सिंगसे लागी मखलुकनी सोइद्रे द दुनिया की पोनी सोइद्रे तगमसुं हाइरिबा पोट सिंगसिगी मनुंग द याउरिबा अल्लाह की सिफत सिंगदु खंजिल्लो साइंस ने उरी सिंगजे सिदा अल्लाह की सिफत आइबदी मतिक मगुन अल्लाह की मतिक मगुन सिंगसे खंजिल्लो सिन हाय खंजिल्लगदी अखोइन पोलम उबदा अल्लाह की मतिक मगुन दो हान उनेबा अदुरगदी अल्लाह ताला ना पोट सिगा आइगा लैनरी मरी दो खंगहलकनेबा यान ताब्राय हायसे परमालम पीगे फजबा लैम सालेने दिदारोय दबन दे फजखरेदा सुमे हाय लेकोन से फजखरेदा दुनिया फोटोन हायनी मान हेंनिंगनी आई थलगा थादर मजु याय अदुबो अल्लाह वाला सिंग येमुदे कहे हायनी माशाअल्लाह हायने सुभानअल्लाह हायने अल्लाह मतिंग थागला करे नी केनब सिंबियो अनी खेनब सिंबियो अंगांग मा फजबा इशुम तो उरसु असा इशुनी एद लोजिले बाय खोय कंपांग तो पुंबा याय नुसिना दि सुपे तगुसु इशुदि वखन द खन थौने इशुसे फंगंदना आइबो इशुगे नुसिबा मा
ꯅꯨꯡꯁꯤꯔꯣꯜ ꯑꯃ ꯂꯥꯟꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕ ꯑꯃꯁꯨꯅꯤ ꯑꯃꯅ ꯏꯁꯨꯗꯨꯗ ꯃꯥꯁꯨꯃꯦꯠ ꯑꯃ ꯂꯩꯇ꯭ꯔꯥ ꯏꯅꯣꯁꯦꯟ ꯏꯆꯝ ꯆꯝꯖꯕ ꯏꯆꯝ ꯆꯝꯖꯕ ꯀꯞꯄꯗꯤ ꯃꯥꯅ ꯀꯞꯅ ꯂꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯦꯅꯦ ꯀꯞꯄꯛꯄꯗ ꯈꯥꯡꯕ ꯉꯝꯗꯦꯅꯦ ꯃꯥꯏ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯍꯣꯠꯅꯩꯅꯦ ꯅꯨꯡꯁꯤꯀꯣ ꯏꯆꯥ ꯏꯁꯨꯁꯦ ꯁꯤꯒꯤ ꯅꯨꯡꯁꯤꯔꯤꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯔꯛꯇꯅꯣꯕ ꯑꯩ ꯑꯃꯁꯨꯡ ꯏꯁꯨꯗꯨꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯃꯁꯨꯡ ꯏꯆꯥꯗꯨꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯂꯩꯔꯦꯀꯣ ꯏꯆꯥꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯥꯗꯨꯗ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯟꯕ꯭ꯔꯥ ꯑꯗꯨꯗꯅꯦꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯁꯨꯗꯨ ꯆꯨꯞꯄꯦ ꯃꯇꯝꯗꯨꯗ ꯕꯦꯗꯨꯏꯟꯁꯤꯡꯗꯨꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯆꯨꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯅꯈꯣꯏꯗꯤ ꯆꯨꯞꯇꯕ꯭ꯔꯥ ꯅꯆꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯨꯞꯇꯦ ꯍꯥꯏꯌꯦ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯁꯟꯇꯣꯛꯅ ꯍꯥꯏ ꯃꯣꯏꯗ ꯑꯥꯔꯊꯗꯤ ꯁꯤꯅꯤ ꯅꯈꯣꯏ ꯊꯃꯣꯏꯗꯨ ꯀꯜꯂꯤ ꯅꯨꯡꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯊꯣꯠꯀꯗꯕꯅꯤ ꯅꯧꯒꯗꯕꯅꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯗ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯛꯑꯒꯗꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡ ꯌꯦꯡꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯜꯂꯥꯍꯒꯤ ꯁꯤꯐꯠ ꯑꯃ ꯅꯤꯡꯁꯤꯡꯉꯕ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯏꯅꯣꯁꯦꯟ ꯑꯣꯏꯈ꯭ꯔꯕ ꯀꯌꯥ ꯆꯝꯈ꯭ꯔꯕ ꯀꯌꯥ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯞꯆꯤꯜꯂꯛꯄꯅꯤꯀோ ꯑꯉꯥꯡꯁꯤ ꯌꯣꯛꯄ ꯉꯝꯗꯕ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯟꯖꯦꯜꯁꯨ ꯑꯣꯜꯂꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯊꯣꯛꯍꯟꯕꯅꯦ ꯈꯣꯟꯖꯦꯜꯗꯨꯅ ꯅꯧꯔꯤꯈꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤꯈꯣꯏ ꯊꯣꯠꯅꯧꯕꯅꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯅꯤ ꯌꯦꯡꯉꯣ ꯑꯜꯂꯥꯍꯒꯤ ꯅꯤꯖꯥꯝ ꯀꯣ ꯁꯤꯒꯤ ꯅꯤꯖꯥꯝꯁꯦ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯉꯥꯡꯗꯨ ꯎꯔꯀꯥꯟꯗ ꯑꯣ ꯁꯤ ꯑꯜꯂꯥꯍꯅ ꯇꯥꯏꯪ ꯄꯥꯟꯕꯁꯦ ꯆꯂꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯅꯤꯌꯣꯝ ꯅꯤꯇꯤꯅꯤꯀꯣ ꯑꯜꯂꯥꯍꯒꯤ ꯀꯔꯤꯝ ꯊꯣꯔꯛꯑꯃꯅꯤ ꯁꯤꯐꯠ ꯑꯃ ꯊꯣꯔꯛꯑꯃꯅꯤ ꯁꯦꯝ ꯁꯥꯕ ꯍꯩꯕꯒꯤ ꯑꯜ ꯈꯥꯂꯤꯗꯀꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯕꯒꯤ ꯔꯍꯃꯥꯟ ꯔꯍꯤꯝꯒꯤ ꯑꯔ ꯔꯍꯃꯥꯟꯒꯤ ꯅꯠꯇ꯭ꯔꯗꯣ ꯊꯧꯖꯥꯜ ꯍꯩꯕꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯄꯣꯏꯗꯣ ꯅꯠꯇ꯭ꯔꯗꯣ ꯑꯗ ꯁꯤ ꯃꯌꯥꯝꯁꯤ ꯑꯉꯥꯡ ꯑꯃ ꯎꯕꯗꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯕ ꯚꯥꯞ ꯇꯥꯕ ꯀꯧꯋꯦꯁꯦ ꯁꯤꯅꯤ ꯏꯜꯃ ꯂꯩꯕ ꯍꯥꯏꯁꯦ ꯏꯜꯃ ꯂꯩꯕ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯐꯥ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯤꯗꯨ ꯁꯤ ꯍꯥꯏꯔꯤꯅ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯍꯥꯏꯔꯤꯗꯨ ꯌꯥꯔꯒ ꯈꯪꯕꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯃꯗ ꯎꯕꯗꯁꯨ ꯑꯣ ꯑꯜꯂꯥ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯃꯦꯕ ꯇꯥꯏꯪ ꯄꯥꯟꯕꯁꯤ ꯑꯩꯈꯣꯏꯅ ꯁꯖꯥꯏꯌꯦꯅ ꯂꯩꯁꯨꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯦꯝꯃꯤꯃꯦꯅ ꯑꯗꯨ ꯑꯥꯔꯊꯗꯨ ꯄꯨꯔꯛꯀꯗꯕꯅꯦꯕ ꯑꯣ ꯇꯥꯏꯪ ꯄꯥꯟꯕꯁꯤ ꯐꯖꯕ ꯒꯨꯂꯥꯞ ꯉꯛꯇꯗ ꯃꯆꯨ ꯀꯌꯥꯒꯤꯅꯣ ꯃꯆꯨ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯔꯝꯒꯅꯤꯗ ꯉꯥ ꯃꯛꯇꯗ ꯃꯆꯨ ꯀꯌꯥꯒꯤ ꯉꯥ ꯁꯦꯝꯃꯤ ꯑꯜꯂꯥꯍꯅ ꯑꯗꯨ ꯂꯩꯇꯦꯡꯉꯤ ꯃꯤꯀꯣ ꯑꯜꯂꯥꯍꯅ ꯁꯤ ꯈꯜꯂꯗꯤ ꯗꯨꯅꯤꯌꯥꯒꯤ ꯄꯣꯠꯇꯨꯅ ꯑꯩꯉꯣꯟꯗ ꯄꯔꯥꯝ ꯇꯝꯕꯤꯗ꯭ꯔꯥ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤꯀꯣ ꯁꯤꯒꯤ ꯄꯔꯥꯁꯤꯅꯦꯕ ꯇꯝꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯃദ്ꯔꯁꯥꯁꯤꯡꯗ ꯈꯥꯟꯀꯥꯁꯤꯡꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯩꯈꯣꯏ ꯁꯦꯂꯦꯕꯁ ꯁꯣꯏꯔꯤꯁꯤꯅꯦ ꯃꯤꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯁꯤ ꯁꯣꯏꯔꯤꯁꯤꯅꯦꯕ ꯑꯜꯂꯥꯍꯗ ꯂꯣꯏꯅ ꯏꯜꯃꯁꯤꯡꯁꯤ ꯇꯥꯍꯟꯒꯗꯕ ꯅꯩꯅꯔꯨꯔꯒ ꯑꯜꯂꯥꯍ ꯇꯥꯂꯥꯒ ꯑꯩꯈꯣꯏ ꯂꯩꯅꯔꯤ ꯃꯔꯤꯁꯦ ꯁꯤ ꯎꯍꯟꯒꯗꯕꯅꯤ ꯈꯪꯍꯟꯒꯗꯕꯅꯦꯕ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯂꯩꯄꯥꯛꯁꯤꯗ ꯖꯥꯇꯤ ꯙꯔꯃ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯊꯥꯖꯔꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯨꯕꯗꯒꯤ ꯁꯤ ꯄꯣꯠꯁꯤ ꯐꯪꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯤ ꯑꯋꯥꯠꯄꯁꯤ ꯃꯦꯟꯁꯤꯟꯒꯗꯕꯅꯦꯕ ꯑꯣꯖꯥꯗ ꯁꯤꯟꯅꯔꯒ ꯁ꯭ꯀꯨꯜꯗ ꯁꯤꯟꯅꯔꯒ ꯂꯥꯏꯔꯤꯛꯇ ꯁꯤꯟꯅꯔꯒ ꯑꯉꯥꯡ ꯊꯝꯕ ꯌꯥꯔꯣꯏꯕ ꯏꯆꯥ ꯏꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯖꯒꯗꯕꯅꯦ ꯀꯔꯝꯍꯥꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤ ꯊꯤꯔꯨꯀꯥꯟꯗ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯊꯨꯡꯍꯟꯕ ꯑꯗꯨ ꯈꯛꯇꯗ ꯄꯣꯠ ꯑꯃꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯒꯗꯕꯅꯦꯕ ꯍꯧꯖꯤꯛꯁꯤꯗ ꯅꯩꯅꯔꯤꯕ ꯁꯦꯂꯦꯕꯁꯁꯤꯡ ꯑꯗꯨꯒ ꯇꯝꯕꯤ ꯇꯥꯛꯄꯤꯔꯤꯁꯤꯡꯁꯦ ꯁꯤ ꯑꯗꯨꯔꯥꯅꯦꯕ ꯂꯃꯛ ꯈꯥꯡꯒꯤꯅꯦꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯦ ꯂꯃꯛ ꯈꯥꯡꯒꯤꯅꯦꯕ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯜꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯃꯛ ꯈꯥꯡꯒꯤꯅꯦꯕ ꯁꯤ ꯂꯃꯛ ꯈꯥꯡꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯦ ꯁꯤ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯍꯟꯒꯗꯕꯅꯦ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯄꯤꯒꯦꯕ Ingra famua bro wali 이신기네 어떻게 막고 있으면 다 하게 시즌에 로이는 이제는 담빙 막다는 들어 이신기 시퍼는 거 하게 마주 와이다르네 거 이신제 생비 신제 만남 시로이 때문에 마하울레이 때문에 아무송 마주레이 때문에 아강신 담비리 클래스 4다 시 담비를 다도해 때문에 시기 포 모험 그래요 봐 사kkal 라이다르 우르다 모옹 하이다 아무나 마빵 아무나 마히 암송 발이 그래도 신이는 담비리요 아시 막하 따대봐 시가리기 노시 따대 시기세 시 담비를 다도 그래 보자 아이코 이슬람나 가리 하이리 수하이케람시나 가리 하이리 월리싱나 가리 하이리 하이리바 포 마홈
바르추 군 때리미지 까리노 하이부스 나이노 와도가 마두기 바kum두다 알라 탈라다 할까니노 알라 탈라가 삼나라까니 걔네부 water cycle am high bam litro long churi mani no yamong paikali ada mani leirui precipitation to e ada makoi temperature si ing trakpade amok ising ni punjal e lum thar e nong sing chamu sila ya tar e jamin gi gravitation nu singjandana sina tro ja haija science na the water cycle is mai leidana sik water cycle si manin mahi mapang yawam dragabu oi getro adu water cycle si sem na mai damak ta Allah taala na ising bu cycle hum ta thamam na tro si yobraga di makrai dila iman dila ba aduna aikoina tamiba larik la su ek nender generation gi se are bam tanate alim karana olbe karana e dunia gi nomi mai ni hai do maduta koi gi islami wo hemang ngam dadro le moi ani tu na tam haudab de ne ado generation gi sida wa le sing se aikoina mention jagada bane ba isa su sing se aikoina doina gada bani school da larik ta amadi magi kariduda ojada thado ka oidam karamena samhaugadabno koina tami mai sing sia ngang sing se loin Allah taala da thunghallaga samhaugadam adu eri moina hai chau kanda ai koina warak su yarne moina tam sora pathaw sing loin dindari loin oirane doctor oisno dindari doctor engineer oisno dindari engineer ko hek har field sat kim je loin dindari oirkane mos eba makoina tawgrib education du lama khangi oi kitre asengba internet truth achum bai metro conditional truth haibam ni internet truth haibam de conditional ne hujisen taw sing sing internet na lom da ba chum du ne bo aroi bida Allah taala da thungi sine si yong na ba kidamak da kamai tawwa ai koi se conditional ko si lari tamba mi mo gidam adum tamdana talai ba adum tamdana ta sidri bhawa adune lagi na bin hari ba na koi nausum dagi cover bhawa talba oyo haise talba oyo hair ga koi ki hadis kar sim bapu ba diya mana masail kar sim bapu ba adu nate ba adu ta nate ba adu suni tegum sung aseng ba hakul din hari me islam hak ai internet truth me adu khang bang ngam na phone ekdam aina adu khang bang ngam na phone naraga ba isa sing dilem phato katra adu khang uraga matung da as la koi tane hujik generation tami sing je sumena wa labni lakoi sigi thakti yawra Allah taala bu khangbagi thakti yawra aina haibsi aina haidana leiba ngamoida aduna ai khoi si yum pale isa sudi poe yum su pan ge dawri ye yimung diling ge dawri tagum sung ai koi aseng ba papa haibido mama haibido adu karino karamino oigini sigi anta pamthoi si oiragadi dindar mapa dindar mama moira kani masa singam tele mang lem nam ta mangwa ꯑꯩꯈꯣꯏꯁꯤ ꯇꯝꯗꯨꯅ ꯂꯩꯒꯗꯕꯅꯤ ꯇꯝꯗꯨꯅ ꯀꯔꯤ ꯇꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯗꯔꯁꯥꯗ ꯁꯨꯝꯕ ꯃꯁꯖꯤꯗꯁꯤꯡꯗ ꯈꯔ ꯇꯝꯒꯅꯤ ꯈꯟꯗ꯭ꯔꯣ ꯁꯤ ꯌꯥꯝꯅ ꯀꯔꯤ ꯑꯃꯅꯤ ꯃꯁꯛ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯝꯐꯝ ꯑꯃꯅꯦꯕ ꯗꯤꯟꯒꯤ ꯐꯝꯐꯝꯁꯤꯡꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯝꯐꯝꯁꯤꯡꯁꯦ ꯍꯌꯦꯡ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯈꯤꯕꯗꯣ ꯍꯧꯖꯤꯛ ꯀꯩ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯜ ꯌꯥꯝꯃꯛꯏꯃꯦꯕ ꯁꯤꯅꯦꯕ ipa na thamamba lal isa lady na sa isa hum dre jagi ate shu lady na bai ai kainom hairam ge ko soto mira sairis ai ko athal wen hal la hal ai gi hingon thamamba yum thamamba law hingon thamamba se bank account kari thamamba adu oina khanna kare ba ai ipa aduna sumena hairam mi nom ta ningsing bro ko bo ipu duna sumena phama mi sumena tawra mi sumena nom ta ningsing bro sine ba mi chang weri ji ko da toy ningsing ga mi ipa zo sumai hai mi sumena tawra mi sumai hai sine ba seng balandi pa na ipu na piram bas sining sing ga me bek ba ado janu ji hai re sumai pham gi sumai taw gi sumai adu pham adu ni sing ora ga sim pham ji ga mati ma gol ma lak tro pham jo adu mara ma ora ga helim na tro adu na isi naw sing adu ai imphal da pham yauri pot amamam gi sariat ta piri ba pot amam gi arth se sotomi ras matang ni khanna ri pot amam gi arth se ai khoina malung thitna khangbam change malung thitna khangbam changi adu ora di din masa khangbai du ora kani sariat masa khangbai du ora kani si masa khangan na gi tamak ta tarikat ta kari hai din bo vigyana mai law science mai law kuna mai na
ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯗ ꯅꯕꯋꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯕ ꯍꯗꯤꯁꯁꯤꯡꯁꯤ ꯅꯩꯅꯗꯅ ꯂꯩꯕ ꯑꯗꯨ ꯑꯁꯣꯝꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯆꯦꯟ ꯆꯣꯡꯉꯤꯕꯁꯤꯡꯗꯣ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯇꯝꯃꯦꯕ ꯍꯥꯏ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯁꯣꯇꯣ ꯃꯤꯔꯥꯖ ꯃꯁꯖꯤꯗꯇ ꯌꯦꯟꯅ ꯍꯧꯋꯤ ꯅꯣꯏꯅꯁꯨ ꯂꯩꯊꯣꯛꯏꯕ ꯍꯥꯏꯅ ꯍꯥꯏ ꯆꯠꯂꯤ ꯌꯦꯡꯉꯨꯀꯥꯟꯗ ꯍꯗꯤꯁ ꯄꯥ ꯂꯩꯔꯝꯃꯦꯕ ꯍꯗꯤꯁꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯊꯤꯟꯅꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯗꯗꯤ ꯀꯩꯁꯨ ꯁꯣꯇꯣ ꯃꯤꯔꯥꯖ ꯂꯟ ꯊꯨꯝꯗꯤ ꯌꯦꯟꯅꯗꯦꯅꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯋꯥꯍꯩ ꯇꯥꯔꯤꯁꯤ ꯅꯣꯏ ꯁꯣꯇꯣ ꯃꯤꯔꯥꯖ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯁꯨꯔꯣꯟ ꯀꯝꯁꯦ ꯀꯝ ꯃꯔꯤ ꯐꯥꯎ ꯈꯪꯒꯗꯕꯅꯦ ꯃꯨꯁꯇꯍꯥꯕꯅꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯁꯨꯔꯣꯟ ꯃꯔꯤ ꯐꯥꯎ ꯈꯪꯗ꯭ꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯃꯁꯛ ꯈꯪꯕ ꯉꯝꯃꯣꯏ ꯀꯩꯅꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯗ ꯖꯝꯖꯝ ꯏꯐꯨꯠꯀꯔꯁꯤ ꯃꯄꯨꯗꯧꯒꯤ ꯃꯃꯪꯗ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅ ꯁꯨꯃꯥꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯪꯗ ꯍꯥꯗ ꯊꯧꯔꯥꯡ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯨꯔꯣꯟ ꯃꯔꯤ ꯆꯥꯎ ꯌꯥꯝꯗ꯭ꯔꯕꯗ ꯃꯔꯤ ꯐꯥꯎ ꯈꯪꯗꯕ ꯌꯥꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦꯗꯤꯅꯦ ꯏꯄꯥꯗꯒꯤ ꯏꯄꯨꯗꯒꯤ ꯏꯕꯨꯗꯧꯗꯒꯤ ꯃꯔꯤ ꯐꯥꯎ ꯊꯤꯌꯣ ꯊꯤꯕ ꯀꯃꯥꯏꯅ ꯊꯤꯅꯤ ꯃꯇꯝꯗꯨꯒꯤ ꯄꯣꯂꯤꯇꯤꯛꯁ ꯃꯇꯝꯗꯨꯒꯤ ꯂꯝꯕꯤ ꯊꯣꯡ ꯃꯇꯝꯗꯨꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯃꯇꯝꯗꯨꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯗꯨꯗ ꯀꯔꯤ ꯂꯥꯛꯈꯤ ꯃꯊꯪꯗꯨꯗ ꯀꯔꯤ ꯍꯣꯡꯈꯤ ꯆꯥꯎꯈꯠꯈꯤꯕ꯭ꯔꯥ ꯆꯥꯎꯊꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯗ ꯑꯗꯨꯁꯤꯡꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯃꯜꯁꯤ ꯂꯦꯞꯄꯥꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯃꯄꯥꯝ ꯈꯪꯕ ꯃꯤꯁꯤꯡꯗꯣ ꯈꯣꯡꯕꯝ ꯆꯦꯜꯂꯅꯦꯕ ꯑꯩ ꯏꯄꯥ ꯏꯄꯨꯗꯨ ꯑꯗꯨ ꯇꯧꯔꯝꯃꯤ ꯍꯥꯏꯔꯒ ꯑꯩ ꯀꯔꯤ ꯊꯣꯛꯐꯝ ꯊꯣꯛꯏ ꯂꯥꯛꯑꯅꯦꯕ ꯑꯗꯨ ꯄꯥꯔꯤ ꯄꯨꯔꯤ ꯊꯤꯒꯗꯕꯅꯦꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯅ ꯄꯥꯔꯤ ꯄꯨꯔꯤ ꯂꯥꯠꯂꯤꯗꯅ ꯖꯄꯥꯟꯗ ꯃꯩꯇꯩꯁꯤꯡꯅꯁꯨ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯩꯅ ꯈꯨꯔꯨꯝꯃꯤꯗꯅ ꯑꯥꯔꯊꯗꯤ ꯁꯤꯅꯦꯕ ꯊꯤꯌꯨ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯥꯠꯀꯅꯨ ꯑꯩꯈꯣꯏꯗꯤ ꯁꯤꯈꯅꯤ ꯑꯗꯨꯁꯨ ꯄꯥꯔꯤ ꯄꯨꯔꯤꯗꯨꯒꯤ ꯑꯗꯨꯏ ꯄꯔꯥꯝ ꯇꯝꯃꯨ ꯍꯥꯏ ꯑꯩꯈꯣꯏ ꯆꯨꯝꯗ꯭ꯔꯥ ꯁꯤ ꯄꯔꯥ ꯇꯝꯅꯕ ꯃꯣꯏꯁꯨ ꯍꯥꯏꯔꯝꯕꯅꯦꯕ ꯑꯣꯖꯥ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯏꯔꯥꯛꯇ ꯑꯣꯟꯊꯈꯤꯕꯅꯦꯕ ꯄꯥꯔꯤ ꯄꯨꯔꯤ ꯃꯔꯤꯐꯥꯎ ꯊꯤꯒꯗꯕꯅꯤ ꯑꯗꯨꯗ ꯍꯣꯡꯉꯛꯈꯤꯕ ꯁꯃꯥꯖꯒꯤ ꯑꯍꯣꯡꯕꯁꯤꯡꯁꯦ ꯈꯪꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨꯗ ꯁꯦꯜꯐ ꯑꯦꯛꯆꯨꯑꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯇꯧꯔꯤꯅꯦꯕ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯔꯣꯏꯗꯣ ꯈꯪꯒꯗꯕꯅꯦ ꯑꯗꯨꯒ ꯃꯔꯤ ꯈꯪꯉꯨꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯗꯨꯋꯥ ꯌꯥꯎꯔꯅꯦꯕ ꯃꯔꯤꯗꯨꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯗꯨꯋꯥ ꯌꯥꯎꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯗꯅ ꯂꯩꯍꯧꯔꯒꯗꯕ ꯁꯥꯇꯀꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯗꯕꯅꯦꯕ ꯏꯁꯥ ꯏꯁꯨꯁꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯨꯁꯦ ꯃꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯔꯤꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯟꯒꯗꯕꯁꯦ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ ꯏꯁꯥ ꯀꯔꯝꯍꯥꯏꯅ ꯁꯦꯡꯕꯅꯤ ꯏꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤ ꯑꯃ ꯀꯔꯝꯍꯥꯏꯅ ꯑꯣꯏꯅꯤ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯕꯁꯤ ꯚꯥꯏ ꯃꯤꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯤꯅ ꯑꯗꯨꯝ ꯂꯦꯟꯒꯗꯕ ꯅꯠꯇꯦ ꯃꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅ ꯑꯗꯨꯝ ꯇꯝꯒꯗꯕ ꯅꯠꯇꯦ ꯃꯤꯅ ꯑꯦꯕꯥꯗꯠ ꯇꯧꯋꯦꯅ ꯑꯗꯨꯝ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯕꯥꯗꯠ ꯑꯩꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯈꯨꯂꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯟꯊꯒꯗꯕꯅꯦꯕ ꯁꯤꯕꯨ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯇꯔꯤꯀꯠꯇ ꯃꯣꯍꯥꯁꯕꯥ ꯍꯤꯁꯥꯞ ꯇꯧꯋꯦ ꯃꯝꯗꯥꯏꯗ ꯉꯥꯛꯇꯗ ꯍꯤꯁꯥꯞ ꯇꯧ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯁꯥꯞ ꯇꯧꯕ ꯌꯥꯝ ꯇꯣꯏꯕ ꯀꯜꯂꯦ ꯁꯦꯟ ꯊꯨꯝꯒꯤ ꯍꯤꯁꯥꯞꯇꯤ ꯌꯥꯝ ꯇꯣꯏ ꯇꯩꯒꯨꯝꯁꯨꯡ ꯑꯩꯈꯣꯏꯅ ꯏꯃꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯟꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯔꯣꯜ ꯈꯪꯉꯤꯗꯅ ꯄꯨꯟꯁꯤꯔꯣꯜ ꯋꯥꯍꯩꯁꯤ ꯈꯪꯒꯗꯕꯅꯤ ꯄꯨꯟꯁꯤꯔꯣꯜꯁꯤ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯃꯔꯦꯟ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯀꯔꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯔꯝ ꯄꯣꯃꯤꯠ ꯁꯦꯝꯕꯗꯨꯕꯨ ꯄꯨꯟꯁꯤꯔꯣꯜ ꯀꯧꯋꯦ ꯁꯤ ꯄꯨꯟꯁꯤꯔꯣꯜꯒꯤꯗꯃꯛ ꯈꯟꯊꯒꯗꯕꯅꯦꯕ ꯑꯃꯁꯨꯡ ꯁꯤꯒꯤ ꯁꯦꯝ ꯁꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏ